Gorakhpurda Naga Nupi Doctor da Chatharakhiba attack to Chenaba ani fare Uttar Pradesh ki Gorakhpurda laiba AIMS Doctor Waribi Nagaland gi nupi amada ngarang numidang pung nipal lom tarakpada racial attack chathabada Chenaba Dioria district tagi Suraskufta amasung Amrit Biswakarma kauba mioi ani police na fagat pagal loina na thaudo asida chenaba mioi amasu fana naba khongol lekre haidi hurakpadagi modi unaduna wari sabangamba manipur gi mihut singi manungda khemchan lo sidiko amasung nemcha khivken ahanba oire prime minister Narendra Modi na langi warisin praktiba manipur gi matang da kari hairakibagi haibadudi phongdoraktrei Chief Minister na luchingduna manipur gi ching amasung tamgi women empowerment gi akhanaba thabak lokhat pinaba prime minister da haijakre prime minister Narendra Modi bu manipur da lakpinaba haijakre union ministers Shivraj Singh Chauhan na PMAYG gi makhada IDP sing anabai yum lising mga sabagi ayaba pirakle litanda curfew gi fibam khongna chatpa thingli gari tonglaga chatpadi thingde Litanda Kuki amasung tangkul furufani gi marakta thoganingdaba thogdoksing thorakpaga loina yum kai kaya mai thadongnarakpadagi lengang na irang laksinnabagidamak Ukhrul gi district magistrate na tha sagi nipan gi numidang pung tare tarakpadagi haunang curfew gi athing mathamlaklaba so athingba sina konsil leba mafam singda furufa matagi mioi sing khongna chathok chasin tawbada athing mathamli adubu makhal kharagi gari sing di chathok chasin tawbada ayaba piri Litan police tagi phangba paugi matung ina ngarang numit yungba matung pungkhairom chalakpada sana Kaithel gi Lungtar Hill Range po angaw machugi bolero da lakpa Kuki militant sing ni chingnaba sing na lanmai tharam khibadu ngasi Litan PS ki OC na luchingba team na Central Force amadi Khunja single loina na changsin na muthatuna kan mangamle hairi aduga Kuki militant ni chingnaba sing na faraga pukiba tangkul khunja ama su tekta kaidana thadurakle hairi adu moina makthon ningdaba thodok thoktana bagidama curfew gi athing mana council leba mafam sing da ngasi numidang fawada mioi amada khongna chathok chasen tawbada ayaba pidri adubu chaka mari panba yauna chaka tara amasung taraga nithoi panba gari sing di curfew gi athing balauthok Trabaso, Chathok Jasin Tawhali, Karigumba Chaka, Ani Panbada Lakpa Muising, Yaurabadi Central Forcing the Kamlaga Ninki Jena check Toroga Tado Ihari, Adubukong Chat Pegidi Lijan Powder Chathok Jasin Tauba. Amata Yadri Hardi, Amarum Foothills Naga Coordination Committee Gicherol Amadangarang Sanaka Chol da Kuki Kulai Pai Basingna, Chataki Batawongbo Akanba Mong the Yaning the Bafong directly, Makoina Faraga Pukiba Asem, Aung Si Kauba Sanaka Tel the Gimu Adus Naka Tel area Manung the Labor Mahakila Bukta Tabaksuza Bani Hari, Aduga Kuki militant sing Aduna King San Moiba Kauba Mu Amatam Nasunong Mai Katunakian Kangalamki, Loin in a Lungtar Hill Range to Landmay Taram Kibani Hari, Makoina Chataramba Tawong Sing Asagi Matung in the Langana Pantha na Chena Basingi Mathakta Akanba action lakut kadabani aduga kunja micham sing amasung makhoi gi lambungak sena ba chap chaba thabak lakut kadabani hain su phongdorakli committee asina sanaka thel village authority ga loidina mafam masegi lam amasung kunja sing gi hak kannabagi damak lebli hari Sina kai thel da ka henba thawong chatharaki basingi mathakta matik chaba chairak piu FNCC Sina Kaitel Village Tangarang Kuki Kulai Pai Basingna Kahen Mathong Chatharaki Bagi Matang da Foothill Naga Coordination Committee na Akanba Mong da Condemn Taragli Committee Sige Information and Publicity na Thadorok Pacherol Amana Hai Sina Kaitel Gilabuk da Tabak Sudun Lejaba Aseng Aung Si Fa Kiba King Chan Moiba da Nong Mai Kapsin na Kunja Singda Aki Akang Nanghanba Amadi Lungtar Hills Range da Mai Tharam Bagi Thawdo Adu Akanba Mong da Condemn Tawi Micham Phaba Kulai Pai Jo da Basing da Nong Mai Kapsin ba Amasung Mai Tharam Bagi Thawdo Adu Human Rights Khangau na bani thawdo aduna kanglup masel nungchi chanan leiminabada chawna akaiba thogalakpa yai hiramasagi matangda lenga ki mari leinaba authority singna matik chaba action lokut pagal loinana January ba mioi sing fagadabani thawdo dugi matangda mapung fana investigation chatha bagal loinana Sina Kaitel Village da leiriba micham Miyangi punsi amasung lanthum ngak sena ba matik chaba section tharang lokut kadabani Sina Kaitel Village authority na naga gi lam sakta mamadi right kan nabagi matangda lokhalakpa thabak thoram singda FNCC na mapung fana sogat kani haina su cherol asina makata na hari Chwarjanpur da pung kudmari gi sadam chathari Thalon AC gi sitting BJP MLA Bungjagil ba de lekhidabada ikai khumna utpa oina Jomi Council amasung atai civil society organization singna kauba pung kudmari gi Hotel shutdown na maram oiraga ngasi Chwarjanpur district ki lambi thong amasung dukan sing thong lonakre ZSF amasung KSO na kauba shutdown asi ayuk pung 6 tagi hawkhibani banasi na exam thariba maheroi sing admit card ulaba matung lambi chatpi yaba pikhi aduga essential service sing thabak su tawhanki Kuki Jo community ki luchingba amadi Indigenous Tribal Leaders Forum ITLF na haibigi matung ina MLA Balti gi punsi mangan kibasi Kuki Jo singi mention mangamlaroi da bachaw na mangba amani makoina union territory with Legislature natraga separate administration ngi demand adu hongba leite haiki May 4, 2023 da Imphal da MOF na maram oraga sokpadagi MLA Balte Delhi gi Mendanda Hospital da treatment tawdun leirambani adubu February 21 da leiki dabani MLA si thogliba irang asi da leiki daba hanba elected member oire Mizoram amasung Manipur gi border Tuibai River dagi
MLAꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯟꯋꯥꯜ ꯚꯤꯂꯦꯖ ꯐꯥꯎꯗꯨꯅ ꯊꯥꯂꯣꯟꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯅꯤ꯫ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯀꯥꯡꯕꯨꯒꯤ CM ꯋꯥꯏ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯁꯔꯗꯥꯔ ꯄꯇꯦꯜ ꯃꯥꯔꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯚꯕꯟꯗ ꯉꯔꯥꯡ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯜꯂꯛꯅꯕ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯍꯤꯔꯝ ꯀꯌꯥ ꯌꯥꯎꯅ ꯐꯨꯔꯨꯞ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯊꯥꯖꯕ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯗ ꯁꯛꯇꯤ ꯄꯤꯗꯨꯅ ꯆꯥꯎꯈꯠꯄ, ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜꯗ ꯏꯚꯦꯛꯁ 23 ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯝꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯏꯚꯦꯛꯁ ꯋꯥꯏꯜꯗ ꯃꯥꯎꯟꯇꯦꯟ ꯒꯣꯠ 23 ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯃꯤꯑꯣꯏ 2 ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯁ꯭ꯄꯦꯁꯤꯐꯤꯛ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯄꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗ ꯄꯥꯂꯦꯜꯗ DI ꯚꯦꯍꯤꯀꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN02B8290 ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯗ ꯂꯝꯂꯛꯀꯤ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯏꯚꯦꯛꯁ 23 ꯑꯁꯤ ꯍꯤꯡꯅ ꯐꯥꯈꯤꯕꯅꯤ꯫ ꯁꯥ ꯑꯁꯤ ꯋꯥꯏꯜꯗꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯁ꯭ꯄꯦꯁꯤꯁ ꯑꯣꯏꯕ ꯃꯔꯝꯅ ꯃꯁꯤꯕꯨ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ MD ꯀꯥꯂꯤꯝ 35 ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯟꯗ꯭ꯔꯩꯗꯒꯤ MD ꯁꯕꯤꯔ ꯈꯥꯟ 18ꯅꯤ꯫ ꯃꯈꯣꯏꯅ ꯁꯥ ꯑꯁꯤ ꯄꯨꯔꯛꯄꯒꯤ ꯚꯦꯂꯤꯗ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃꯠꯇ ꯎꯠꯄ ꯉꯝꯈꯤꯗꯦ꯫ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨꯡ ꯏꯚꯦꯛꯁꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯏꯜꯗꯂꯥꯏꯐ ꯇ꯭ꯔꯥꯐꯤꯀꯤꯡ ꯔꯦꯀꯦꯠꯇ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯛꯊꯨꯟꯈ꯭ꯋꯥꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯄꯥꯛ ꯄꯨꯂꯤꯁꯃꯦꯟ 5 ꯁꯤꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯄꯥꯀꯤꯁꯇꯥꯟꯗ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 5 ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯅ ꯔꯤꯖꯟ ꯑꯗꯨꯗ ꯃꯤꯂꯤꯇꯦꯟꯠꯀꯤ ꯊꯕꯛ ꯅꯧꯍꯧꯅꯅ ꯋꯥꯡꯈꯠꯂꯛꯄ ꯎꯠꯂꯤ꯫ ꯑꯍꯥꯟꯕ ꯑꯦꯇꯦꯛ ꯑꯗꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯈꯥꯏꯕꯔ ꯄꯥꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯀꯣꯍꯋꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡ ꯊꯧꯗꯣꯛ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯄꯔꯁꯅꯦꯜ ꯊꯨꯡꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯒ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯣꯐꯤꯁꯥꯔ 4 ꯑꯃꯒ ꯑꯃꯨꯛ ꯍꯥꯠꯈꯤ ꯍꯥꯏꯅ ꯃꯐꯝꯗꯨꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯀꯝꯔꯥꯟ ꯈꯥꯟꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ AFPꯗ ꯍꯥꯏꯈꯤ꯫ ꯑꯍꯥꯟꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯅꯧꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯄꯨꯂꯤꯁ ꯀꯥꯡꯕꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯇꯝ ꯆꯥꯅ ꯇꯥꯔꯒꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯟꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯈꯨꯗꯛꯇ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯛꯄ ꯀꯥꯔꯛꯇ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯍꯦꯛ ꯅꯣꯡꯃꯒꯤ ꯃꯇꯨꯡꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯦꯇꯦꯀꯔꯁꯤꯡꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯥꯞꯄ ꯗ꯭ꯔꯣꯟ ꯑꯃ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯗꯨꯗ ꯄꯔꯁꯅꯦꯜ ꯀꯌꯥꯃꯔꯨꯝ ꯁꯣꯛꯈꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯥꯏꯀꯠꯅꯅꯕ ꯄꯨꯔꯛꯈꯤꯕꯗ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁ 2ꯗ ꯑꯦꯝꯕꯨꯁ ꯇꯧꯈꯤ꯫ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ 3 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯁꯣꯛꯂꯕ ꯐꯥꯎꯕꯗꯁꯨ ꯑꯅꯤꯁꯨꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯣꯛꯂꯕ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯗꯨꯅ ꯄꯨꯊꯣꯛꯂꯛꯈꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯅ ꯀꯣꯟꯅ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯅꯤ ꯐꯣꯡꯗꯣꯛꯂꯛꯈꯤꯗ꯭ꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯅꯤ ꯇꯥꯂꯤꯕꯥꯟ ꯍꯥꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯪꯅꯕ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ ꯅꯠꯇ꯭ꯔꯒ TTPꯗ ꯆꯤꯡꯅꯩ꯫ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯄꯁꯤꯡ ꯑꯗꯨꯗꯒꯤ ꯈꯦꯟꯅꯩ ꯑꯗꯨꯕꯨ ꯅꯛꯅꯕ ꯃꯔꯤꯁꯤꯡ ꯊꯝꯃꯤ꯫ ꯏꯁꯂꯥꯃꯥꯕꯥꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡꯗꯒꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ TTPꯕꯨ ꯃꯔꯥꯜ ꯍꯟꯅ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯑꯃꯁꯨꯡ ꯀꯥꯕꯨꯜꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯅꯤꯃꯛꯅ ꯌꯥꯈꯤꯗꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯆꯤꯐ ꯐꯥꯈ꯭ꯔꯦ꯫ AI ꯏꯁꯄꯦꯛ ꯁꯝꯃꯤꯠ ꯄꯥꯡꯊꯣꯛꯂꯤꯉꯩ ꯚꯥꯔꯠ ꯃꯟꯄꯝꯗ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯄ꯭ꯔꯣꯇꯦꯁꯠꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯒꯤ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯗꯤꯌꯟ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯗय ꯚꯥꯅꯨ ꯆꯤꯕ ꯐꯥꯈ꯭ꯔꯦ꯫ AI ꯁꯝꯃꯤꯠ ꯑꯗꯨꯗ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯕꯨ ꯇꯤꯂꯛ ꯃꯥꯔग ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯡ 15 ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯔꯕ ꯃꯇꯨꯡ ꯐꯥꯈꯤ꯫ ꯄꯨꯂꯤꯁ ꯂꯩꯈꯨꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕ ꯑꯗꯨꯗ ꯆꯤꯐꯅ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯃꯁꯨꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯇꯤꯛ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯂꯩꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ꯫ ꯆꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯀꯁꯇꯗꯤꯗ ꯀꯣꯔꯠꯅ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯨꯝꯒꯤ ꯃꯄꯥꯟꯗ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯅ ꯃꯤꯑꯣꯏ ꯑꯃ ꯃꯥꯒꯤ ꯃꯌꯨꯝ ꯃꯄꯥꯟꯗ ꯉꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 25 ꯁꯨꯔꯕ ꯅꯤꯈꯤꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯗ ꯖꯦꯜꯗꯒꯤ ꯍꯟꯗꯛꯇ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯤꯈꯤꯜꯕꯨ ꯃꯤꯑꯣꯏ 2ꯅ ꯇꯥꯟꯅꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟ ꯑꯣꯟꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ
ꯃꯍꯥꯛꯅ ꯆꯦꯟꯕ ꯑꯃꯁꯨꯡ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨ CCTV ꯐꯨꯇꯦꯖꯇ ꯎꯠꯂꯤ꯫ ꯅꯣꯡꯃꯩ ꯄꯥꯟꯕ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯗꯣꯛꯅꯕ ꯑꯃꯁꯨꯡ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯅꯤꯈꯤꯜꯗ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯅ ꯁꯤꯔꯦ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯄꯒꯤꯗꯃꯛ ꯅꯤꯈꯤꯜ ꯖꯦꯜꯗ ꯂꯩꯔꯨꯕꯗꯒꯤ ꯍꯟꯗꯛ ꯊꯥꯗꯣꯛꯂꯛꯈꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯅꯥꯛꯇꯒꯤ UG 4 ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯦ PS ꯅ ꯀꯣꯜꯂꯤꯕ ꯌꯥꯡꯉꯧꯕꯨꯡꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 72-73ꯒꯤ ꯃꯔꯛꯇꯒꯤ PLAꯒꯤ ꯀꯦꯗꯔ 4, ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯂꯥꯝꯕ ꯇꯈꯦꯜꯂꯝꯕ 12, ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯣꯖꯤꯠ 38, ꯆꯥꯏꯔꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯃꯅꯤꯃꯇꯨꯝ 19 ꯑꯃꯁꯨꯡ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯌꯥꯝꯕꯦꯝ ꯂꯨꯈꯣꯏ 18 ꯐꯥꯔꯦ ꯍꯥꯏꯔꯤ꯫